Yengbiyu mayam sigi angang se sumaina ngawram bangang nate phone khakna maram oiraga ngawrokibani hauzik angang singse kalen chuti thabasu yaunare ado hauzik angang singse nongan badai numita foba phone dane boji yungdoise saksa basu phone nungdin su phone numidang waram su phone ado ayamba mama pa singso wai sangnabani haidana angang da phone pisallaga angang su nungaiba aikoi su nungaiba ina angang singda phone pisallaga aduna angang singda kadai fu mangpage habdo adudi aikoina kaisu khandarude ai isa suni wai sangnabani haidana kitang kappada phone pisanba chak chaw yadabda adum phone yengaga chak pijaba ayamba sini hauzik tawise aina Delhi chaluba adagi Guwahati chaluba Kerala chaluba kanda angang mayam ai thengna jareba sidadi pangtheng bu thengna de sidasu leitabdi nate aidi sida leiriba angang singsu mayam ga manadre aidi sumaina phone na paira aina sakcharaba adagi kana lai kana sakri kana thokri kaim khangde sumaina sum tawragani sidasu leirise angaw makhallam ni siso ado aina ada chalu matamda pura aikogi mamitse kaidaw myopia aikogi mamitse seng udaba pisak pikpa ngang singdo adagi brain ji moigi brain ji hana tawmde phone yengbadai tawkhibani phone yengbadai tawkhibani na kok chakpa mayam manadaba minganadaba ngang mayam thengnare ebai Delhi dani masingam thengnare je Delhi dani am leirije kok chakpagi takta mayam ga iman manadaba mayam ga londin khondin nadaba adum mai thokpa ma tawra leba adu sidasu mayam leitaba nateba phone paira ga adum wa kanan kari hangi kana lai kana thokri kana no adagi chari bra cha dabra kari ma khangma nateba sisu angau makhallamani ado ada le horiba ngang singdo dui kok khuchak to du budi thengnadri sida adu tawra ani sisu aduna tawraktringe da mama mapa oibasingna section ba hai basi tangai phade aidi khut khong si lieng ka daba wot ka daba sana ka daba khut khong si sum tum bada su lieng dre adagi nongale phone da sumai sum paira ga sum lai ga di apta doctor da so ta hango basi sumai sum tawra lai ga di kok si nongan bada ki ta ka tilo lai tawdna online game si su pura angang manghan makhalla mane basi su ado sidagi ko mayam si kannaba kari dawgani haba matamda angang singi damakta aikoi matam khara mangthokpa darkar oi field dani khangde kai dani khangde ngahak aikoi sangaga sana hanba adagi yumdasu kai no piraga sana hanba khara makoina pamgadaba mongda khara sana hanbasu mathau tai natragadi sum phone pisallaga thaba komna bani haidana sum tawragadi hena sum mangsal ani adagi angang singse hojik se amba leiriba angang singse ikoi matamdadi school dagi hale field da kaida sana bajatpani sana budusu makal kayen haibne adu haibne kabati haibne makal sana hojikan angang singdi school dagi hale phone chalamdai phone chaksa abda phone tumamdai tumbasu phone adu mama mapa na so ningai tawdu taningdadna wai sangnaba adum mai thokpam leisina baina adum pithokre adagi makoina mohoigi angang singna angangi sini hoji ayam imungda tawrise ado angang da tuki mati kai em moigi kokse hojik sum yengo angang singse sum normal oidabneba aina haijan banate si sum yengo mayam adagi na koina thengna dabagi oirambasu aidi mayam thengna jare eba pura mayam ga mana debe itop topa ga khoi gi pura yungaga wakhalse yungsallaga dudum siso mang makhala maneba ado masini ina mayam da haijani ngisi laina su makal ni doctor da hangbiyo aikoina kaisu yam khangu bunate aidi kok chak pangang sing sum thengna rakpa duda sum mati am lija bayawani aikoina ka hina khangu bunate